My dear students, life is a beautiful and a long journey. Punsi haibase yamna phajaba, yamna sangna chatkadaba lambi amani. Journey asibu chatnabagidamakta, we have to prepare ourselves. Aikhoigi punsida thengnariba experience, learning and training mayam sing asina aikhoibu mai pakpagi lambi amada chingduna pugadaribani. Aikhoina angang oiringedagi hauna tungi lambi masak khangdoktuna niyom chumna chatpa ngamnaba hotnagadabani. Okay, let me ask you some questions. Sanatoy, do you hear me? Sanatoy? Okay. Tell me, what is your aim in life? Misna haibati ko, nangi punsigi pandam karino, nang punsida kari oye khallino. Okay. David? Nangi punsigi pandam karino? Ma'am, I afhauba scientist ama oiningi. Very good. David na yam thauna phana mana hayeng chauraga afauba scientist ama oini haigre. Nakhoisu David ki matau tamduna punsida pandam ama thammaga mai paknaba kanna hotnagadabani. Aikhoina hayeng chauraga kari oigini haibase angang oiringedagi hauna lepthokadabani. Aikhoina chatkadaba lambi ama hana khangdokpasina punsida aikhoigi panthung ado mai pakna thuna yauba ngamgani. Nasidi kari tala aba. Yam warabo nangbo. Yum hek yobugane nasidi homework ay loy tawthokadam. Handakti layam paragane mak mayam phangaga rank chandaba yadam. Hoziki matamdane lairik tamine na pangtam tambadudi kaim kandram mak yam phangno honagadawa. Doctor, engineer, IS officer mayam oinari je nang oi pamdabro. Matik chaba mi oige haradi lairik kanna pagadawa. Adudadu oiba ngamgadam. Lairik po haitraba hiram amta chanararoidam. Aikhoisu yam kanna de hotnabani. Adubu warawibdi yadeko. Angangse slow learner oidori. Magi chahi matangsidda leiba angangsingna khangadaba level dagi mana khara sotha haure. Samna hairabada magi IQ si khara low oire haijariba. Sanatoy misna kaurisi khummo. Nang hayeng chaurga kari oiningi se papagi mamangda amta haido. Nang hayeng chaurga kari oidoino ba. Masini mana class ta taurisi. Khoisu haifam am khangde. Kari daura kari taurage ne shuba. Pupua, nang hewa chào cái ở đi nọ. Khang da. Kari oiga dobono. Ai ông ta kalakkiga. Aya, nang hewa chào cái ở đi nọ. Miss, ai coi sanang hange. Yes, Sanatoy. Kay lere. Miss, hewa chào cái đi nọ. Idi
ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯃꯤꯁ ꯌꯥꯈꯤꯕꯅꯦ ꯍꯥ